ngase phong tongan manipuri sifungsing amasung thokiba thawdo wathoksingdagi maroibi ipausing khongasaraga manipur top channel gi mekeri gi myamna thamjigi ahanbada narul gi thawdang pauksi digi lokasaraga Myanmar army gi bom gi land militant tare sikre miyoi kyaman Mizoram da lanjenakre ngara nungtil pung marirom tabri gi Myanmar army na Myanmar amasung Mizoram ani gi tainabada lediba sin region gi Khanwadi da satakhiba bom gi Landa amada People's Defense Force PDF ki Chin-kuki Zo militant taret sire kaya amana aso opanang le duga kaya amana Mizoram da lanjina khreina thajabi aba pawgil kuna man haidi pawgil kuna sina makata na haidi bidi how ki be English ngani ga kunga mathoi digi Myanmar army na ku tawduna military junta lenga lakwadigi lepa asida democracy hanjin halu haiduna akan makhongjang sangsinduna lakiba People's Defense Force amadi Myanmar army ki marak sound unkhana duna lakibani masiguma unkhana ba sigi makasa tharak poi na ngarang nungthil pung mari digi numidang pung tara mathurum ta adowai fawba Khanwadi da liba Myanmar army ki kema People's Defense Force ki Chin-kuki Zo militant singna khudum chanjingki loinana People's Defense Force ki Chin-kuki Zo militant singna khudum chanjingkraba Myanmar army ki kem ama mai thaki Makatana sumapam kaya da Myanmar army ki camp kaya laukshinana ba People's Defense Force ki militant singna drone sizinaduna bom gi Landa kya sathabadagi PDF amadi Myanmar army ani gi marakta akan mamongda khuthona ki hairi tungda khoisaunaraba Myanmar army ni helicopter amadi jet fighter sing sizinaduna People's Defense Force ki Chin-kuki Zo militant singna lairiba mafam kya da paktaknana bom gi lan satakhi thawdok tu da PDF ki lanmi taruk yauna misam amasiki miyoi kya amana aso apan nang ki aduga miyoi kya amana Myanmar amasum Mizoram gi border area da leriba Zokathar town da sensinduna hausi ledi thawdok tuna maram oirag aso apan nang laba miyoi kya amana Zokathar da leriba Mercy clinic da ahanbi gi oina pukhatuna lengki hena phibam luna soklaba singna makhata ba lengi dam district hospitals champhai amasum aizol gi tuan hospital pukhatuna lekanaki hausi sunakalani ki marak sound ko thonari Kutokna basi da Myanmar army ki mekedi so aso apan misi mina tholam ye haina paushna makatari hauzik thokliba Myanmar army amas People's Defense Force ki Chin-kuki Zo militant singi marakta thokliba lana sida aso apan nanglaba singi damak Young Mizo Association ki volunteer kiana unit kun gi mathta lemna tengmang pikre atai lanjenari ba kaya busu Young Mizo Association ki volunteer singna pangbi aba mating pangani hari Ningsing bayai haukiba English ngani ga kun ngama thoida army na ku tawduna Myanmar da military junta sarkar lakraba matungda lepa adu democracy hanjin halu haina khongjang sangsing kiba People's Defense Force Sinlands Defense Force yauna Myanmar masa lising kunthra gi mathakta Mizoram amadi Manipur da refugee oina lanjena duna lairibani haina paus na makatari haina su paus na makatana su fongdorakli amarom dana hoyelan pausi duna sumna report tawri Military junta gi mayok lan hauriba singa Myanmar lalmi kana khuthonakre Myanmar army na makhuigi mathakta lan hauriba singda bom hai tharakpadigi Mizoram da miyoi kya sensilakle Myanmar lenga ki mayok lan hauriba Sinlands Defense Force ki mathakta Myanmar lanmina bom kapsinbagi saktab haukiba kumza English ngani ga kunga mathoi da military na Myanmar lenga pai khibadigi lenga asigi mayok nauna linkhat khiba lahulup sing yauna hana dagi lerakhiba underground organization singna akan melanda sing satharakpadigi lebawas ki lanmi na suhanduna akan mamongna khuthokna rakpa khatana tana Myanmar lanmi na makoi gi mayok lan hauriba singi laifam sing laifam ni haiba sing da nong thakta ki bom hai tharakpadigi aso apan nanglaba sing yauna miyoi kya Mizoram na sensilakle agency ki pauna haibada ngarang dagi hauraduna Myanmar nakalani gi marak akan mamongna khuthokna rakhibadigi ngamkhai ga tainari ba Mizoram gi Zokathar village ta Myanmar rom dagi soklaba miyoi kullom yauna puna miyoi lising mangaram sensilak lairi Zokathar hairiba kullasi Mizoram gi Samphai district ki manung sana laibin hairi Myanmar lan minasa tharakpa nongoi kapama sum bom hai tharakpa digi soklaba miyoi kullom yauna miyoi lising mangaram lanjelakibani soklaba singi manung sa yang khinga mathoiram suraba singthuyan moi kaw nupa ama makok tapan madagi thangdok thopam na lekide aduga angang sing yauna aso apanang laba singi manung nagi phibam luna soklaba miyoi ahumna Mizoram gi Samphai hospital puraktuna layeng laba matungda aizol gi layeng sangamada makhatana layeng naba refer tawraidi Myanmar gi military junta gi mayokta akan mulan hauriba singi manung na People's Democratic Friends PDF amasum Sinlands Defense Force CDF na singba yauribani
laholup ani sigi manungdagi CDF na Myanmar manunggi recorder khulda leiba Myanmar lanmi gi kem ama khudum chansinduna lakshilubni hariba mafam si Mizoram gi Zokhothar khuldagi supnatagi kilometer mariyum tamak lapna leiba mafamni underground organization asigi militant sing Myanmar army gi kem adu khudum chansinduna lakshilubadagi khanghaudana ngarangdagi horoklaga Myanmar army na jet fighter sejinaduna ngasai fawbada makhoigi mayokta lan horiba lahulup singna sangjapam lauduna leiribani haiba mafam singda bomb haitharakhibani haidi Myanmar army na laman khumduna bomb thadarakpadana tana lalhobu singa sigisu leptana khutthongna ki haidi Laibasagi ngamkhai ka tainana leiriba Myanmar gi tongan mafam singna nakalani gi marakta khutthongnarakpa amasum jet fighter fawb sejinaduna nongthaktagi bomb haitharakpadagi Mizoram romda miyoi kya sanchilakpadagi leba ani gi tainariba ngamkhai paringda deploy tarokliba Assam rifle singna hena mikup nom singna leiba hokraidi military junta gi mathakta lan horiba lahulup singi manungda ama oiriba PDF asi Myanmar gi National Unity Government gi khulai paiba wing amsu oiribani Myanmar manungda thulakliba thakdok singa sigi manungda laiba adugi President Mangzongna Fongdoki Buap Mamada, Ethnic Puruk Lalawa Singasina, Sainaga Gamkai Tainariba Myanmar Saruk Tugainaba, Honare Haikrabani. Aduga, Hawkiba Irai Numitana, United Nations of Fongdoki Buap Mamada, Handak no Honana Sayul Aniwaki Mamangdigi, Myanmar Gimananga Tulak Libanakalani, Marakta, Kutoknabiki Tawdok Singasina, Myanmar Awang Tangba, Sangi area digi, Mia Lishing Yang Kainam Sapagada Mapam Sinda, Lanjina Kranis of Fongdokrabani. Panmaya bari mamang thagi kuntraga mathoide Manipur police ki sub divisional police officer ama more da nongmai na kap to hat ki bamasum selon khulda ambush torok to Manipur police ki personnel agum suon ki thawdok matung dagi more town amasum akoi bida combined security force na akan mathap lokhalapadi Indo Myanmar leba ani gi tainari bangam khoi paring the base tawduna Leba animakta makhal kya gi activities sing satharakliba Myanmar da base tawba underground organizations sing militants sing Myanmar rom da sensina khibani makhoibu Myanmar lanmin amuk oktuna nakalani gi marta khothokna bagi thawdok sing su thokrabani hanesu pausna makhatana su phongdorakli makasa tharakpoina atopa pawmana Ministry of Home Affairs ki notification Manipur gi lahulu manga makhoi gi armed wings sing korkom amasum Asukpu unlawful organization sing ni lathokre Home Ministry na sahi mga giwina unlawful organization sing ni haiduna lauthorak pada lahulup sing sigi faction wing amasung front organization sing su konsilakli Manipur gi mapung weba lahulup kharabu India lenga ki Ministry of Home Affairs tamatam gi matung ina thengthang naina unlawful organization sing ni haina lauthok tunu lakpi gi makatarak pada ngasi Ministry of Home Affairs MSA gi makiri gi notification number is O4899 close it hook to the Manipur gi dahulup mga makhogi political wing amasung armed wing sing lahulup singi apunlup oiriba coordination committee corcom amasung Alliance for Socialist Unity Kanglaipak asuk yauna lahulup singa sige faction wing sing amasung front organization sing bunga sidigi horadun sahi mga yoina law ni adabalup sing haina lathokre MSA gi notification sigi matungina law ni adabalup sing ni Haiduna lauthurakli basing the People's Liberation Army PLA amasum masigi political wing Revolutionary People's Friends RPF atopola hulup ama amasum masigi armed wing People's Revolutionary Party of Kanglaipak Pripak amasum masigi armed wing Red Army Kanglaipak Community Party KCP amasum masigi armed wing Red Army Kanglai Yawol Kanalup KYL Coordination Committee Corcom amasum Alliance for Socialist Unity Kanglaipak asuk naidi Notification asigi matungina Manipur gi lahulup singa sina khulai paiba lanthengi kuthang Manipur India dagi tongan tahanduna maning tamba nation amo semgana bagi dam khonari haiba yauna lewa asigi sovereignty amasu integrity da pre-judicial activities sing sathari makhoi gi panam phangna ba khulai paidana khonari amasum security force police amasu misam sing attack tawduna hali haibana singba charge case torokli Madam Singa Sidiki Leba Sigi sovereignty amasu integrity the so onanaba thabak thawong sing chatharakpadigi Central Government lahulup singa sibu Unlawful Activities Prevention Act 1967 Clause 37 of 1967 gi Section 3 gi Subsection 1 apiba power gi makhada loni yadaba lup sing haina laktopane hadi Manipur gi lahulup sing asibunga sidigi hauradunu sahi manga gi oina loni yadaba lup sing haina laktopaloina notification asina lahulup sing asigi faction wing sing amsum front organization sing su konsin gana hadi
Panma yabdi lahulup singa India lenga ki mayuk akan balan satraki badagi makoi bu leba sida sanari ba lo sigi matungina lo ni yadaba lup sing haiduna thing thang naina lak thok tuna athimu thamlaki bane haidi atopa pawmana mitai matai mana ahal ani khatkre haibagi paw viral oirakre police na di confirm tawkidri laimata ki power house thabak toramadagi potharaba ningthokong ward number 8 tigi pukram birchandra sai khumdra ga manga masum ma ki ani suba loinabi thinungai ward number 6 tigi sagolsem pisak masa sai khumdra bu makoina leirakhiba laimata ki mapam amada thangna yanuna hale habigi paw ngasi numidang wairamdagi hauraduna social media da viral oirakrabasu bisnupur district police ki ASP ki makai digi asuguma thawdok sing thokpagi akaknaba report laitri haina phongdokre Adumaina mak pausisna sagol sem pisak masaka pokminaba masi haubizam ongbi yumsangbi sai hundraga ni pan mapuroi bai ibotombi thinungoi maning laikai telephone sanaki bori dadi maki manau nupi amasung manau nupi gi mapuroi basi Sire habigi makoida pau mathang mathang pinarak lairaki adubu laikidre hairiba mi ani sigi haksang sing phangma ngamlabra loinana karama matamda laikidabano hain hangkibadadi wahang ani sigi pakum sapsana pirak pangamkidi Manang nupi ki mapuroi basi thabak tigi potharaba matungna laimatak laiba singi khul amagi ningthauga luna tinabadagi maki manakta thaba ingkhang suduna laimina khibani adubu numit khrani gi mamangdagi makoi anina seasonab mobile phone switch off tawkiduna I paw phawna pangamdana lairaklingai gi serakta makoi ani bu hatkre habigi paw mathang pinarakhiba nairaki tungna pawsi sina yumsang wigi masanupa Housing ani subo IRB ki personal oiriba GTN nga telephone sanaki bu warida paw simaki mamaga pominaba madomsa pisak masaki mapuroiba pokrambam birchandra gi ningthokongda mayum pan kiba masanupina hairak panhairaki adumaina mo paw sigi matana ngasi numidang athema pawbra confirm tawba ngam khidri hairaki aduga police tasu paw siga mari dainana makoi gi maikei gi complaint report na singba tawba laikhidri hairi Viral oirakiba pawsi ki matana Bisnupur district police ki maikaidigi makhatana phongdorakibana ahal animak sahi anirongi mamangdigi laimatak area da rakibani aduga laimatak area da leramba mitai singdi thengthang aninakta hondorakiba laikre adubu pawsi ki matungna Loktak police station ki osina mi anisi ki mari matagi yumda pawga satuna inquiry chatharu rehari adubu mi anisi ki matana sab laifam khangdokna bakhona khrabasu house phawi oinadi asiguma thawdok sing thokgi report laitri haina phongdok hensu pawsida supalakli atopa pawmana koki militants na akan bulan chatharingaida KNO gi defense secretary masagi laina amana laikidre May ahumdagi kuki lamentu en singna atamna mitay de onsinduna tamthirab lan chatharakpada mathau sangniba kuki militants group amabu konsilib kuki national organization KNO gi defense secretary thongsai hawkip allies TS hawkip masagi laina amana ngarang New Delhi da leiba laying sangamada lakidre ma masagi sai yakhige mathoi sukre laikidraba KNO gi defense secretary si Manipur amasu India lenga ka su tawnarakiba kuki militants singi makedigi India lenga ka thengthang naina wari sanarakiba saryarakiba miyoini laikidraba gi haksang hayeng Delhi digi puraklaba matungda Susampur district ki B Bengnom da leiba masagi yumda aroiba mathu mangam pangtholagana hadi Matam khragi mamangdagi lungs ta cancer laina narakpadagi layeng lakhiba ma koki students organization KSO gi thabak thorom kya dasu maipuna tharang yarakhiba miyoina haidi mangna khangowduna laikhidabda koki students organization Susampur district ki makedigi tholakpa sirol amana thamoi son awaba phungdurakli Siolosna makatana mak laikhidabagi ahang mention ngamlaroi amasum mak laikhidabasi KNO gi asum mangjabane haidi maheiloi oiringaidigi hauna case on linkhatpada maroiba thaudang lorokhiba miyoini mana kuki singidaba national worker ama oina matam supada mathau pangthoklamki haibaga loinana maki thawaina sembirakpa mapugi mafamda ingna signa leiruba oirasanu hairenasu pawsinasu palakli atopa pawmana lanjenarakpa tha taret phajilakle Manipur lengang athuba matamda isai sagi asengba yumda halhanbiro khunjasing Haktingnaba pawdam laimakhong singmang amadi ingawrok singmangi khunjasing lanjenarak thatare surakle adubu relief camp sida adumak leiba si ahal oisilakpa amadi isai susingi khalaga thamo yamna pikna leiba haibadu wari maram aduna athuba matamna lengara lanjenarak tuna relief camp singda leiriba miyoi singbu masagi yumda handuna lehanbiro haina khurkhul da hangliba relief camp da leiriba khunjasina phongdorakli khurkhul gi Sadar Patel High School gi boys hostel da hangliba Relief camp da leramba laimakhong singmang amadi ingawrok singmang na singba mapam singdigi ahal oirabi imaibel singna pausi sida phongdorakibada handak thokliba lan asidi yamna nuai ta bhai badu hoi
ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯀꯥ ꯍꯦꯟꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯑꯃꯗꯤ ꯁꯦꯜ ꯊꯨꯝ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯠꯇ ꯅꯠꯇꯦ꯫ ꯑꯌꯥꯝꯕꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨ ꯅꯣꯝꯗꯨꯅ ꯂꯩꯖꯕ ꯑꯃꯗꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯗꯨꯅ ꯍꯤꯡꯖꯕ ꯃꯤꯑꯣꯏꯁꯤꯡ ꯑꯌꯥꯝꯕꯅꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯆꯝꯅ ꯍꯤꯡꯖꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯆꯤꯟ-ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯩꯉꯥꯛꯇ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯇꯥꯏꯅꯔꯛꯄ ꯑꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯈꯣꯏꯅ ꯇꯁꯦꯡꯅ ꯃꯊꯧꯅ ꯃꯔꯤꯡꯖ ꯂꯩꯔꯕꯗꯤ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯇꯥꯏꯅꯕꯒꯤ ꯃꯍꯨꯠꯇ ꯂꯩꯉꯥꯛꯇ ꯑꯣꯏꯅ ꯊꯦꯡꯅꯒꯗꯕꯅꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯑꯁꯨꯃꯛ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯑꯉꯝꯕ ꯊꯕꯛ ꯁꯨ ꯅꯣꯝꯗꯨꯅ ꯂꯩꯅꯔꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯂꯣꯡꯗꯥꯏ ꯐꯤꯔꯣꯜꯅꯆꯤꯡꯕ ꯇꯨꯗꯨꯅ ꯂꯩꯔꯤ, ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯍꯩꯖꯕ ꯊꯕꯛꯁꯤꯡ ꯁꯨ ꯅꯣꯝꯗꯨꯅ ꯍꯤꯡꯂꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤ ꯈꯪꯕ ꯉꯝꯗꯕꯅ ꯊꯃꯣꯏꯗ ꯌꯥꯝꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯏꯆꯥ ꯏꯁꯨꯁꯤꯡ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦ꯫ ꯏꯆꯥ ꯈꯔꯅ ꯑꯇꯣꯞꯄ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯌꯥꯝꯅ ꯋꯥꯅ ꯑꯍꯤꯡ ꯈꯨꯗꯤꯡ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯗꯨꯅ ꯄꯨꯟꯁꯤ ꯂꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯁꯨꯛ ꯌꯧꯅ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯃꯈꯣꯏꯕꯨ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯌꯣꯛꯄꯤ ꯊꯥꯛꯄꯤꯗꯨꯅ ꯊꯝꯕꯤꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯈꯨꯜꯁꯤꯡ ꯑꯗꯨꯗ ꯆꯥꯔꯕꯁꯨ ꯆꯥꯗ꯭ꯔꯕꯁꯨ ꯑꯗꯨꯃꯛ ꯂꯩꯖꯅꯤꯡꯉꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯉꯥꯛꯅ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯇꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯅꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯅꯠꯇ꯭ꯔꯕꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯃꯇꯝ ꯁꯥꯡꯅ ꯑꯗꯨꯃꯛ ꯂꯩꯔꯕꯗꯤ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯅ ꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕꯇ ꯅꯠꯇꯅ ꯀꯛꯉꯥꯎꯅꯗꯨꯅ ꯆꯠꯄ ꯃꯤꯑꯣꯏ ꯀꯌꯥ ꯁꯣꯏꯗꯅ ꯑꯣꯏꯔꯛꯂꯒꯅꯤ ꯍꯥꯏꯅꯁꯨ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯈꯨꯜꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯃꯥꯒꯤ ꯑꯍꯩꯕ ꯊꯕꯛ ꯁꯨ ꯅꯣꯝꯗꯨꯅ ꯂꯩꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯐꯣꯡꯗꯣꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯃꯊꯪ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯁꯅꯥꯂꯩꯕꯥꯛ ꯄꯥꯎꯆꯦꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡꯕꯨ ꯃꯌꯥꯝꯅ ꯊꯝꯖꯒꯦ꯫ 10th ꯅꯝꯕꯔꯗ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯕ ꯁꯅꯥꯂꯩꯕꯥꯛ ꯄꯥꯎꯆꯦ ꯆꯥꯡ ꯅꯥꯏꯅ ꯄꯥꯕꯤꯔꯝꯕꯁꯤꯡꯅ ꯀꯔꯤꯒꯨꯝꯕꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯊꯪꯅꯅ ꯐꯪꯂꯛꯇ꯭ꯔꯒꯗꯤ ꯑꯗꯣꯝꯒꯤ ꯊꯣꯡꯖꯤꯜꯗ ꯄꯥꯎꯆꯦ ꯑꯁꯤ ꯌꯥꯝꯅ ꯉꯟꯅ ꯐꯪꯍꯟꯕ ꯌꯥꯅꯕꯒꯤꯗꯃꯛ ꯃꯈꯥꯒꯤ ꯅꯝꯕꯔꯁꯤꯡ ꯑꯁꯤꯗ ꯑꯗꯣꯝꯒꯤ ꯃꯤꯡ, ꯂꯩꯐꯝ ꯑꯃꯁꯨꯡ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯊꯥꯕꯤꯔꯛꯅꯕ ꯈꯪꯍꯟꯖꯔꯤ꯫ ꯅꯧꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯅꯤꯡꯕꯁꯤꯡꯅꯁꯨ ꯄꯥꯎ ꯄꯤꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯐꯣꯟ ꯅꯝꯕꯔꯁꯤꯡꯅ ꯑꯍꯥꯟꯕꯗ 9856120319, ꯑꯇꯣꯞꯄ ꯅꯝꯕꯔ ꯑꯃꯅ 70051652116, ꯃꯦꯅꯦꯖꯔ ꯁꯅꯥꯂꯩꯕꯥꯛ꯫ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯔꯦꯂꯤ ꯃꯇꯨꯡꯗ ꯀꯨꯀꯤꯒꯤ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡ ꯅꯥꯛꯄꯥꯛ ꯇꯥꯅꯔꯛꯂꯦ꯫ ꯃꯥꯡꯖꯧꯅꯅ ꯑꯌꯥꯕ ꯂꯧꯗꯨꯅ ꯊꯧꯔꯝ ꯑꯃꯠꯇ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ KSOꯒꯤ ꯋꯥꯐꯝ ꯏꯍꯧ ꯑꯁꯤꯕꯨ ꯅꯥꯊꯩꯅꯕ ꯁꯤꯟꯕꯅꯤ꯫ JCB ꯃꯅꯤꯄꯨꯔꯗꯒꯤ ꯇꯣꯈꯥꯏꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯤꯕ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡ ꯃꯈꯣꯏ ꯃꯁꯦꯜ ꯈꯠꯅꯔꯛꯇꯨꯅ ꯅꯥꯛꯄꯥꯛ ꯇꯥꯅꯔꯦ꯫ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ KSO ꯆꯨꯔꯆꯥꯟꯄꯨꯔꯅ ꯀꯣꯟꯕ ꯃꯐꯝꯁꯤꯡꯗ ꯀꯅꯥꯒꯨꯝꯕ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯃꯅ ꯈꯣꯡꯖꯪ ꯅꯠꯇ꯭ꯔꯒꯅ ꯊꯧꯔꯝ ꯁꯤꯟꯒꯗꯕ ꯂꯩꯔꯕꯗꯤ ꯃꯥꯡꯖꯧꯅꯅ ꯑꯌꯥꯕ ꯂꯧꯒꯗꯕꯅꯤ ꯍꯥꯏꯅ KSOꯅ ꯈꯪꯍꯟꯈ꯭ꯔꯦ꯫ KSO ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟड ꯄꯕ꯭ꯂꯤꯁꯤꯇꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ 12ꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝꯁꯤꯡꯗ ꯖꯣꯏꯟꯠ ꯁ꯭ꯇꯨꯗꯦꯟꯠ ꯕꯣꯗꯤ JSB ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡꯒꯤ ꯑꯄꯨꯟꯕ ꯂꯨꯞ ꯑꯃꯅ ꯏꯗꯨꯀꯦꯁꯅꯦꯜ ꯅꯦꯒ꯭ꯂꯤꯖꯦꯟꯁ ꯍꯥꯏꯕ ꯍꯤꯔꯝꯗ ꯔꯦꯂꯤ ꯑꯃ ꯄꯥꯡꯊꯣꯛꯈꯤ꯫ ꯔꯦꯂꯤ ꯑꯗꯨꯗ KSOꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯄ ꯑꯣꯏꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯊꯧꯃꯤ ꯀꯌꯥꯁꯨ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯍꯥꯏꯔꯤꯕ ꯍꯤꯔꯝ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 4ꯗ ꯆꯨꯔꯆꯥꯟꯄꯨꯔꯒꯤ CBS ꯕꯣꯡꯃꯣꯜꯗ ꯄꯥꯡꯊꯣꯛꯄ ꯃꯤꯐꯝ ꯑꯃꯗ ꯀꯨꯞꯅ ꯈꯟꯅꯗꯨꯅ ꯍꯤꯔꯝ ꯀꯌꯥꯗ ꯌꯥꯅꯕ ꯄꯨꯔꯛꯈ꯭ꯔꯕꯅꯤ꯫ ꯔꯦꯂꯤ ꯑꯗꯨꯗꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯍꯩꯂꯣꯏꯁꯪꯁꯤꯡꯒꯤ ꯃꯍꯩꯔꯣꯏ ꯂꯤꯁꯤꯡ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯗꯨꯃꯥꯏꯅꯃꯛ ꯖꯣꯏꯟꯠ ꯁ꯭ꯇꯨꯗꯦꯟꯠꯁ ꯕꯣꯗꯤ ꯍꯥꯏꯔꯤꯕ ꯂꯨꯞ ꯑꯁꯤꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯈꯔꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜꯁꯤꯡꯕꯨ ꯀꯧꯈꯠꯇꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯌꯥꯎꯈꯤꯗꯕꯒꯤ ꯃꯔꯝ ꯄꯤꯅꯅꯕ ꯈꯪꯍꯜꯂꯛꯄ ꯂꯩꯔꯦ꯫ ꯖꯣꯏꯟꯠ ꯁ꯭ꯇꯨꯗꯦꯟꯠ ꯕꯣꯗꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ KSOꯅ ꯌꯥꯝꯅ ꯑꯉꯛꯄ ꯐꯥꯎꯏ꯫ ꯊꯧꯑꯣꯡ ꯑꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯦꯟꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯅꯕꯒꯤ ꯃꯔꯨ ꯍꯨꯟꯕꯅꯤ ꯍꯥꯏꯅ ꯂꯧꯗꯕ ꯉꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ KSO ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯐꯪꯁꯅꯦꯜ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯏꯗꯨꯀꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ, ꯍꯦꯗꯃꯥꯁꯇꯔ ꯅꯠꯇ꯭ꯔꯒꯅ ꯍꯦꯗꯃꯤꯁꯇ꯭ꯔꯦꯁꯁꯤꯡꯅ JSBꯅ ꯀꯧꯈꯠꯂꯤꯕ ꯑꯁꯤꯗ ꯆꯠꯄ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯆꯠꯂꯝꯕ ꯊꯣꯛꯂꯕꯗꯤ ꯃꯗꯨꯗ ꯂꯥꯛꯄ ꯑꯐ-ꯐꯠꯇꯒꯤ ꯇꯦꯛꯁ ꯃꯁꯥ ꯃꯁꯥꯅ ꯄꯨꯒꯗꯕꯅꯤ꯫ ꯂꯣꯏꯅꯅ KSOꯅ ꯀꯣꯟꯕ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯐꯝꯁꯤꯡꯗ ꯊꯕꯛ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯀꯗꯕ ꯂꯩꯔꯕꯗꯤ ꯃꯥꯡꯖꯧꯅꯅ KSO ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯑꯌꯥꯕ ꯂꯧꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯊꯥ ꯑꯁꯤꯒꯤ 12ꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯍꯩꯔꯣꯏ ꯂꯤꯁꯤꯡ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯔꯦꯂꯤ ꯑꯃ ꯆꯠꯈꯤꯕꯅꯤ꯫ ꯂꯩꯉꯥꯛꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯍꯩꯂꯣꯏꯁꯪꯁꯤꯡ ꯑꯁꯤꯕꯨ ꯂꯩꯊꯣꯛꯄꯤꯕꯒꯤ ꯃꯥꯌꯣꯛꯇ ꯆꯠꯈꯤꯕ ꯔꯦꯂꯤ ꯑꯗꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯍꯩꯂꯣꯏꯁꯪꯁꯤꯡꯗꯒꯤ ꯍꯧꯔꯛꯂꯒ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯤꯅꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯀꯝꯄ꯭ꯂꯦꯛꯁꯇ ꯄꯨꯜꯂꯒ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯄꯜꯂꯛꯂꯤ꯫ ꯑꯃꯔꯣꯝꯗꯅ KSOꯒꯤ ꯋꯥꯐꯝ ꯏꯍꯧ ꯑꯁꯤꯕꯨ ꯅꯥꯊꯩꯅꯕ ꯁꯤꯟꯕꯅꯤ꯫ JSB
Joint Students Body na sinduna susapun sakhiba rally aduna saruk yakidaba educational institution singi principal amadi headmaster singori sananaba kawbada case on athingba pidibas iawasibu nathainaba honabani haina Joint Student Body na phongdorakli JSB gi Information and Publicity Wing na thadorak posture lamana hai khongset aduda institution khara saruk yakidabadu pauning thina phauna haudaba school mapu sing mapan laikhibna singba maram kayadagi ni haina school authority na marik sumna sengdorakpaga loinana khongset adu mapung phana sakolakhi masida case ogumba loop amana marakta yaukshilakli ba yamna maram sade JSP na honari ba sidi maheiloi amadi education gi mari lenaba hiram singdane masida jurisdiction amadi phurukang luki wafum yaude Makatana su join student body na education gi mari lena ba thabak thoram singda phurukang lup natragana jurisdiction gi khena ba thamdana thabak sathaki gane masida punamak na mateng pangbiyo amaram na manipur lenga ki higher and technical education gi additional secretary na thadorakpa press release aduda pallibu wafam singa du JSB na sinba rally adu gi falni PR aduda pallibu wafam singa du na maheiloi singna hauji thengnari ba khudong sa da ba karadi kokhan mangam lagane makatana su JSB na total separation sogatpaga loinana mai masing tambagi tokaiba system ama phangnana bagi khongjang leptana sangsin khigani hensu pawsta makhatana phongdorakli atopa pawmana manipur da mai gi kumai pangthokna khidre electric fawa minute 10 mutlure lambi gi matai de sana thakna ba yon fawa thongrunakre manipur da thokliba tangdu laitara ba masumi simina gi thawdok kya sina maram oiraga tongan ba lupsingna Dipavali numit mai muthat piu nil khwangba tawbiganu haina appeal tawnarakhiba maram oiraduna statusida mai gi kumai pangthona khidre MS PDCL na miyamna piba power fawa minute 10 ro mulure Hindu lining satpasingi kumai ma oiriba Dipavali gi thoramas atopa state singda ngarang pangthona khraga su Manipur gi oinadi ngasi pangthona kadabani nahal makhai gi matam oiramba taragadi Yasanglakpa matamdagi hauna numidang athingba phawa bombula mai kapi thanarangudabani adubo athingba mayam ama thamkiba ama sumlaiba ki phiba masina maram oiraduna kanamatana maigi kumai sida thawa yaukshina khidre hairi kaisamthong assembly constituency da mikal thena ki ba maiso thanauzam nupi luki lusing bikharana sunga sigi tharamasi pangthoktana ba miyam da appeal tawba lekhi appeal singa dugi matung ina laikai khradadi loud speaker season aduna yumthong khudingda mai muthana na khangalakhi Masigi sumathakta Manipur State Power Distribution Company Limited MSPDCL nasu numidangi pung taruk dagi taruka minitara fawba kaisam party ki tidim lambi gi ko kaithil mai kairumda mai muthalaki makoina mai muthali budu miyamgi appeal aduna maram oiraga muthali bra natragana technical gi oiba asoiba khra leibadigi mutpra haiba khangmangam khide mai mut padura ko kaithil mai kaida leiba divider khudimakta yungba street lamp sing su yakhi numidangi pung taruk hek tarakpaga lambi gi matai da sana thakna ba yolaga sil tanba sing masakhang na bami kya marumna namduna thonglolanki ngasigi numit asida mayam punsilaga asa thak sabasi kumai sigi iroina haro nungai ba phongdok pani haina makoina maral siram lekhi mauk sagam Manipur Pollution Control Board ki scientist sing na sahi khudingi oina noise pollution thokpagi sang yengnana ba imphal gi mafam ahumda khusu kulai sing thamlaga sangeng tawki bedong asisu adumok satakhi adubu sars gi mafam ayambada bombula thaba natragana mai kapina singba kapagi thawdu amada thokidaba maramna nin khongbagi sang da ahongba mata laikhide haiden su pausna makhatana su phongdorakli loisilakoi na tin mapom na rims ki a block mamang na bom thanumle ngasi nungtil pung anirom tabada Rims Hospital da A block office building mamang na sakangdaba singna bom mama thamjilamle police ta ki phangba pawgi matung ina ngasi nungtil pung anirom taba matamda Rims A block mamang na sakangdaba singna detonator yaudaba hand grenade ama khawma haptuna thalmam thenaki matam khra gi mamang da aina thingkraba laholup KCP Noyon gi khutpuna Rims authority da sel gi demand tarakhiba lekhi sel gi demand bom du thamnamba oigani haina thajanari tungna bom du Lampel police station ki kambu laktun aso engam yauduna lakthokhi haidi adu hausko ina di miam paus matang sa sinjara ge mas miam pun ana update ngamina sa channel sigi mekeri miang mapam da makata na thamjari